ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯏꯔꯦꯟ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯃꯤꯍꯦꯟꯕꯤ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯍꯦꯟꯕꯤ ꯊꯧꯖꯥꯜ ꯌꯥꯝ ꯍꯩ, ꯃꯤ ꯈꯣꯟꯕ ꯌꯥꯝꯅ ꯍꯩ, ꯑꯗꯨꯅ ꯃꯤꯅꯁꯨ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯅꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯈꯣꯝꯕ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯄꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯤ ꯐꯖ ꯐꯖꯕ ꯀꯌꯥ ꯇꯨꯕꯤꯗꯨꯅ ꯊꯝꯕꯤ꯫ ꯃꯤꯍꯦꯟꯕꯤꯒꯤ ꯐꯤ ꯎꯄꯨ ꯑꯗꯨ ꯃꯐꯤ ꯐꯖꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯑꯔꯩꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤꯗꯥꯗꯨꯅꯤ ꯃꯥꯁꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯅ ꯅꯣꯡꯃꯗꯨꯒꯤ ꯎꯈꯤꯕ ꯃꯤꯅ ꯁꯦꯠ ꯆꯥꯔꯛꯄ ꯃꯐꯤ ꯐꯖꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯀꯔꯝꯅ ꯋꯥꯏꯁꯤꯒꯦ, ꯑꯩꯉꯣꯟꯗ ꯃꯗꯨꯒꯤꯗꯨ ꯁꯦꯠꯂꯕꯗꯤ ꯐꯖꯅꯤ ꯐꯖꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯗ ꯑꯍꯤꯡ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯄꯥꯟꯊꯣꯏ ꯃꯄꯥꯝꯗ ꯃꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯏ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨꯗ ꯍꯦꯟꯅ ꯐꯖꯅꯕꯅꯤ ꯍꯥꯏꯗꯅ ꯊꯤꯜꯂꯤꯕ ꯑꯔꯪꯕ ꯃꯣꯇꯤ ꯃꯌꯥꯝꯗꯨꯅ ꯐꯤ ꯑꯗꯨꯒꯤ ꯃꯒꯨꯟ ꯂꯪꯅ ꯍꯦꯟꯅ ꯍꯥꯞꯄꯗꯨ ꯃꯤꯍꯦꯟꯕꯤꯅ ꯊꯣꯔꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯍꯦꯟꯕꯤ ꯄꯥꯝꯕꯅ ꯃꯃꯤꯠꯇ ꯃꯗꯨꯗ ꯎꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯤꯍꯦꯟꯕꯤ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯏ, ꯑꯩꯕꯨ ꯄꯥꯟꯊꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯒꯥ ꯐꯤꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯄꯥꯝꯈ꯭ꯔꯦꯗ꯫ ꯃꯗꯨꯒ ꯑꯩꯅ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯂꯗꯤ ꯃꯤꯅꯩꯁꯤ ꯎꯕꯗ ꯀꯧꯅꯅꯤꯁꯦ꯫ ꯃꯗꯨ ꯑꯩ ꯋꯥꯏꯔꯨꯗꯕ ꯌꯥꯗꯦ, ꯍꯌꯦꯡ ꯏꯄꯥꯝ ꯆꯠꯄꯗ ꯁꯦꯠꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯤꯍꯦꯟꯕꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯐꯤ ꯋꯥꯏꯕ ꯂꯥꯛꯏ꯫ ꯏꯅꯥꯎ, ꯑꯣ ꯏꯅꯥꯎ, ꯄꯥꯟꯊꯣꯏ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁꯨꯝꯅ ꯈꯣꯏꯍꯤ ꯇꯩꯔꯕ ꯆꯤꯟꯕꯥꯜꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯤꯡ ꯆꯤꯡꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯀꯧꯏ꯫ ꯄꯥꯟꯊꯣꯏꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯏꯆꯦ, ꯑꯁꯨꯛ ꯉꯟꯅ ꯀꯔꯤ ꯂꯩꯔꯒꯦ? ꯑꯗꯨꯕꯨꯔꯣ, ꯅꯪꯅ ꯉꯔꯥꯡ ꯁꯦꯠꯄ ꯃꯨꯒꯥ ꯐꯤ ꯐꯅꯦꯛꯇꯣ ꯌꯥꯝ ꯐꯖꯩ, ꯃꯗꯨ ꯑꯩ ꯑꯃꯨꯛꯇ ꯉꯁꯤꯗꯤ ꯋꯥꯏꯔꯨꯒꯦ꯫ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯂꯨꯒꯗꯕꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯤ ꯑꯃ ꯂꯨꯍꯣꯡꯒꯗꯕ, ꯃꯗꯨꯒꯤ ꯍꯩꯖꯤꯡ ꯆꯠꯄꯗ ꯑꯃꯨꯛꯇ ꯁꯦꯠꯂꯨꯒꯦ꯫ ꯀꯨꯏꯔꯣꯏ, ꯍꯣꯔꯦꯟ ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯠ ꯊꯤꯜꯂꯛꯀꯦ꯫ ꯄꯥꯟꯊꯣꯏ ꯃꯤꯍꯦꯟꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯑꯩꯒꯤ ꯐꯤꯁꯤꯗꯤ ꯁꯤꯃꯇꯪ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯔꯛ ꯇꯔꯛ ꯊꯝꯖꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯁꯦꯒꯥꯏꯕ ꯆꯨꯕ ꯈꯣꯠꯄ ꯇꯧꯈ꯭ꯔꯗꯤ ꯁꯨꯕ ꯌꯥꯕ ꯐꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯑꯍꯟꯕ ꯑꯃ ꯂꯩꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯆꯦ, ꯌꯥꯔꯒꯗꯤ ꯑꯇꯩꯗꯒꯤ ꯑꯣꯏꯅ ꯍꯪꯕꯤꯔꯨꯔꯒꯦꯔꯣ? ꯏꯅꯥꯎꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯇꯧꯍꯜꯂꯛꯑꯣꯏꯀꯣ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯈꯤꯇ ꯐꯖꯅ ꯆꯠꯅꯤꯡ ꯇꯧꯕꯅꯦ꯫ ꯍꯦꯛ ꯁꯦꯠꯄ ꯂꯣꯏꯕꯒ ꯊꯨꯞꯄꯒ ꯁꯤꯠ ꯅꯥꯟꯅ ꯊꯤꯜꯂꯛꯀꯦ꯫ ꯑꯩꯅ ꯏꯃꯥ ꯄꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯄꯣꯞ ꯀꯥꯏꯍꯟꯗꯅ ꯑꯩ ꯆꯞ ꯆꯥꯅ ꯊꯤꯜꯂꯛꯀꯦꯁꯦ꯫ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯔꯣꯕ, ꯑꯩ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤꯕꯁꯦ꯫ ꯄꯥꯟꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯌꯨꯝꯂꯣꯟꯅꯕꯒꯤ ꯆꯥꯃꯤꯟꯅꯔꯤ ꯊꯛꯃꯤꯟꯅꯔꯤ, ꯀꯔꯝꯅꯗꯤ ꯄꯤꯗꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯐꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯦꯗ ꯁꯤꯟꯅꯩ꯫ ꯃꯤꯍꯦꯟꯕꯤꯁꯨ ꯐꯤꯗꯨ ꯄꯤꯔꯛꯂꯅꯤ ꯈꯟꯕꯗ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯐꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯏꯆꯦ, ꯐꯅꯦꯛꯁꯦ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯇꯥꯏꯔꯤꯕꯅꯤ꯫ ꯐꯤꯁꯤꯁꯨ ꯃꯣꯇꯤ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯊꯤꯟꯖꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ꯫ ꯍꯜꯂꯛꯄꯒ ꯄꯤꯕꯤꯔꯛꯄ ꯀꯥꯎꯕꯤꯅꯨꯀꯣ꯫ ꯀꯥꯎꯔꯣꯏ ꯀꯥꯎꯔꯣꯏ, ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯤꯜꯂꯛꯇꯣꯏꯅꯤ꯫ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯗꯣꯏꯅꯦ ꯅꯪꯒꯤ ꯐꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯤꯜꯂꯝꯂꯒ ꯐꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯤꯍꯦꯟꯕꯤ ꯃꯥꯅ ꯋꯥꯏꯔꯛꯄ ꯐꯤꯗꯨ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯥꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯦꯠ ꯆꯥꯏ꯫ ꯂꯨꯍꯣꯡꯐꯝꯗ ꯌꯧꯔꯕꯗ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯀꯌా ꯇꯥꯕ ꯐꯪꯖꯩ꯫ ꯑꯍꯜ ꯑꯃꯅꯁꯨ, ꯕꯦꯝꯃ, ꯌꯦꯡꯕꯗ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯪꯁꯦ, ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ, ꯃꯤꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ, ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯔꯥꯅꯤ ꯀꯌꯥ ꯃꯥꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ, ꯅꯪ ꯆꯪꯂꯛꯄꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯐꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯤꯅꯣ? ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯅꯤ ꯑꯩꯗꯤ꯫ ꯃꯤꯍꯦꯟꯕꯤꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯅ ꯏꯅꯣꯠ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯩꯅ ꯃꯤꯗ ꯌꯥꯝ ꯇꯥꯡꯅ ꯁꯤꯡꯂꯒ ꯁꯥꯍꯟꯕꯅꯤ,
ꯈꯨꯠ ꯌꯥꯝ ꯆꯪꯉꯦꯅ ꯁꯦꯜꯕꯨ ꯌꯥꯝ ꯆꯥꯎꯅ ꯂꯧꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅꯕꯨ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤꯅ ꯐꯥꯎ ꯑꯁꯨꯛ ꯐꯖꯕ ꯐꯤꯁꯦ ꯁꯦꯠ ꯆꯥꯕ ꯎꯖꯗ꯭ꯔꯤꯃꯤ ꯑꯩꯗꯤ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯗꯤ ꯑꯁꯤꯒꯨꯝꯕ ꯑꯇꯥꯡꯕꯁꯦ ꯏꯟꯕ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯖꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯤꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯟꯊꯗꯨꯅ ꯀꯂꯠꯅ ꯄꯥꯝꯅ ꯌꯦꯡꯖꯩ ꯃꯤꯍꯦꯟꯕꯤꯁꯨ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯗꯧꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯕ ꯍꯥꯏꯕꯒꯨꯝ ꯃꯁꯝ ꯃꯅꯥꯀꯥꯗꯣ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯃꯨꯛꯇꯅ ꯐꯝꯂꯒ ꯂꯩ ꯍꯩꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯛꯄꯗ ꯃꯥꯒꯤ ꯄꯣꯡ ꯆꯥꯎꯕꯒꯤ ꯃꯇꯝꯗꯨꯁꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯄꯥꯟꯊꯣꯏ ꯃꯤꯍꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯏꯆꯦ ꯑꯩ ꯏꯆꯦꯗꯒꯤ ꯑꯩꯒꯤ ꯐꯤꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯉꯔꯥꯡ ꯍꯜꯂꯛꯄꯒ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯊꯤꯜꯂꯛꯇꯕꯗꯨꯗ ꯃꯤꯍꯦꯟꯕꯤ ꯃꯤꯒꯤ ꯃꯐꯤꯗꯨ ꯄꯤꯅꯤꯡꯗꯗꯨꯅ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ ꯆꯦꯟꯊꯔꯛꯄꯒꯨꯝ ꯃꯤꯍꯦꯟꯕꯤꯒꯤ ꯃꯆꯤꯟꯁꯨ ꯑꯁꯨꯝꯅ ꯆꯦꯟꯊꯗꯨꯅ ꯈꯨꯝꯂꯛꯏ ꯑꯍꯣ ꯑꯩꯁꯦ ꯉꯔꯥꯡ ꯍꯜꯂꯛꯄꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯥꯎꯔꯦꯗꯅ ꯑꯣ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯀꯥꯎꯗꯅ ꯏꯄꯥꯝꯗ ꯍꯨꯟꯗꯣꯛꯂꯝꯃꯦꯗꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ナリ ngasi hayeng tamba ngamde haidana pau kan silakpadagi laklabanina changlamdrabadi nungairoi haidana changlingai hobe hobe halakpado adudadi loina kauramidana si yorakana pigena khau hanglubda yauramdre do nang sauranu mathang haptada ai soidana ipam sakadama layeba maduda ai sungsoi soidana puraklage ai wasaktuna harisini ai soidana mathang chatpada puraklageba wasitabada panthoi wakhang nungai jaramde adubu masegi waduda karisu thajadabadi tauramde phare dudi isi ayamuk salukige mathang chatpadadi kaubiraklandu ko hoi hoi mathang dinya ai soidana puraklage asumna panthoi mayum thankre agi mapise aina puran khidobdo prap prap amuk lobula ebi aina matam khide sizinakige khalisika aina pisu piroi dobda asumna mathanta masin pairamlaga imungda sangki asumna matamde sum hauki hapta henjelaklaba phauba panthoi magi maphidu thilaktabaduda thawai wana pisumani du suktoklaga mihenbigi manakta lai ise o ise ai la iye aigi phirol do pubiraklabra mihenbi thawa isa sadana thore panthoi la ophamula iche aigi phido lawbala ini aise aikhoigi namamagi phido aigi dumaina sembiyu na haiba aduda aigi phido yenglaga semdrabadi ai sumong du kaukre aduna ise ngai ngamdadana ai lawbi hekta laklabani mihenbi oidaba ngange di latkanu hainabaduni mami phau khaptana kumlei haima aidi haye tawrabu kawine nangi phido aini imada suona suhalamani khoi madi phi atangbu su yam haye mana subu phido haying pirakanda yeng kayam phajage si nalaga langbam yawbani nangi do aina set iluraga sudana pibudusu hek nungaite do aina suba hairo wayong zaroi atangba phinina phajana aiba mina semdradi yade do aduna aiba imada suhalamani ai handak numit kharani sida amuk soidana chatkani maduda ai soidana puraklage ko ngasigidi hallo sauranu panthoi su pai leite nungaitana iche mathangdi soibiranu ko aikhoidi aina phi khara lonba taiba tawraga imung tangkhai ma aina puri bani do aduna pharak yamna tare adudi ayamuk chatlukige iseni hek purakpaga aigi phi do khara haibira uko hoi hoi ai soidana piraklage handakti asumna satki adubu nongmadagi nini dagi humni dagi mathang hapta kaya housingkhre adubu panthoi magi phidu thilakpa kauba leitre aduna nongmusu mihenbigi mayum tamna asawbugi sing thamoidu phumduna panthoi lakle iche aigi phido puthokpiro ai ichena thilakpa ngaiba ngamaroi nasidi aduda lonbiraklanu aigi phido pujiba phauba ai yumsidagi hallaroi mihenbi ngasidi chinba yare khangladuna tumina sangduna panthoi maphidu puthorai tawramliba phidugi phibamdu ubada panthoi di thamoi machet tana kaiba haibdu oikre haima kaino tawramisibo masibo aigi phiduro kaino phanik ningpham masida thawro karino jawak amasure haima phisisu sangna masigairami lebak leikho ngatasu taireni masi mayam si ubada panthoi mihenbidu onsilaktuna karino iche aigi si matang yamna pamuna nalaga thamjaba phisida tawbiramli mayam sibo isina kari haraga pubikhiba phino aduga karama phibamdano thambiramisibo asumna yamna sauningna makol amadi masado nikpa makhai mihenbida hanglei mihenbisu tat patta mini hinjinba ngamdabinido aduna masu tawramliba phidugi phibamdo haujiktada khanglakpagi matawgumna lila haurai sidi
ꯀꯗꯥꯏꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯩ ꯆꯥꯕꯒꯤ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯆꯥꯅ ꯊꯛꯅꯕꯗꯣ ꯃꯤꯅ ꯍꯩꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯈꯪꯍꯧꯗꯕꯅꯦꯕ ꯈꯪꯉꯝꯃꯗꯤ ꯍꯩꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯣ ꯃꯔꯨ ꯀꯣꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯅꯕ ꯊꯧꯗꯣꯛꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯅꯨ ꯑꯩ ꯃꯤꯉꯣꯟꯗ ꯑꯃꯨꯛꯇ ꯁꯨꯕ ꯈꯣꯠꯄ ꯇꯧꯍꯟꯅꯕ ꯄꯤꯈ꯭ꯔꯒꯦ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯐꯤꯁꯦ ꯄꯥꯏꯈ꯭ꯔꯣꯀꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯨ ꯊꯦꯝꯗꯨꯅ ꯊꯥꯗꯣꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯔꯣꯛ ꯃꯩꯔꯣꯛꯇ ꯃꯤꯍꯦꯟꯕꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯥꯟꯊꯣꯏꯅ ꯏꯆꯦꯅ ꯑꯩꯒꯤ ꯐꯤ ꯁꯨꯍꯟꯅꯤ ꯁꯦꯝꯍꯟꯅꯤ ꯍꯥꯏꯕꯗꯣ ꯁꯦꯝꯍꯟꯕꯤꯔꯣ ꯏꯅꯥꯎ ꯍꯟꯗꯛꯇꯤ ꯅꯇꯩꯁꯨ ꯁꯦꯜ ꯏꯄꯨ ꯄꯨꯁꯤꯜꯂꯛꯇꯦ ꯆꯥꯛ ꯐꯥꯎꯕ ꯆꯔꯥꯅꯤ ꯁꯨꯅ ꯆꯥꯗ꯭ꯔꯤ ꯅꯪ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯔꯣ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯍꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯂꯨꯕꯗꯅ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯑꯃꯠꯇ ꯁꯤꯟꯅꯔꯛꯇ꯭ꯔꯤ ꯃꯗꯨ ꯁꯤꯟꯅꯔꯛꯄꯒ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯟꯊꯣꯏ ꯋꯥꯈꯜ ꯇꯥꯔꯦ ꯀꯥꯟꯅꯔꯔꯣꯏ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯨꯗ꯭ꯔꯦ ꯄꯥꯟꯊꯣꯏ ꯃꯁꯤ ꯃꯤꯍꯦꯟꯕꯤꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯠ ꯁꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯂꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯒꯦ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯤꯗꯤ ꯍꯟꯕ ꯅꯥꯏꯗꯦ ꯃꯤꯒꯤ ꯃꯐꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯋꯥꯏ ꯋꯥꯏꯗꯨꯅ ꯁꯦꯠꯂꯤ ꯈꯔ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯣꯛꯅꯔꯨꯔꯒꯅ ꯐꯤ ꯋꯥꯏꯔꯒ ꯐꯖꯅ ꯊꯤꯜꯂꯛꯇꯕꯒꯤ ꯃꯁꯝ ꯇꯞ ꯇꯥꯈꯩ ꯐꯣꯏꯗꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯛꯍꯟꯍꯟꯗꯦ ꯃꯤꯒꯤ ꯃꯐꯤ ꯐꯖꯕ ꯋꯥꯏꯗꯨꯅ ꯁꯦꯠ ꯆꯥꯔꯒ ꯃꯗꯨꯗ ꯃꯤꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯛꯄꯗꯣ ꯃꯗꯨꯗꯅꯤ ꯃꯥꯅ ꯃꯃꯤꯠꯅ ꯎꯔꯤꯕ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯃꯤꯍꯦꯟꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤꯅ ꯁꯦꯠꯂꯛꯂꯤꯕ ꯈ꯭ꯋꯥꯡꯗ ꯁꯥꯕ ꯐꯅꯦꯛ ꯐꯤꯒꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯗꯨ ꯎꯕꯗ ꯃꯤꯍꯦꯟꯕꯤꯗꯤ ꯄꯥꯝꯕꯅ ꯂꯣꯏꯈ꯭ꯔꯦ ꯐꯅꯦꯛꯇꯨꯒꯤ ꯐꯖꯕꯗꯨꯅ ꯎꯊꯛꯇꯒꯤ ꯍꯩꯃꯨꯟ ꯐꯥꯔꯕ ꯎꯍꯩꯅ ꯂꯩꯕꯥꯛ ꯇꯝꯅ ꯀꯦꯜꯂꯛꯄꯒꯨꯝꯅ ꯃꯤꯍꯦꯟꯕꯤꯁꯨ ꯎꯔꯨꯔꯨ ꯂꯩꯔꯒ ꯌꯦꯡꯕꯗ ꯎꯞꯁꯤꯜꯂꯒ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪ ꯅꯣꯡꯉꯥꯟꯕꯒ ꯃꯤꯍꯦꯟꯕꯤ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯏꯗꯣꯝꯆꯥ ꯑꯩ ꯏꯗꯣꯝꯆꯥꯒꯤꯗ ꯀꯣꯏꯔꯛꯏꯌꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯂꯥꯎ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯣ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯁꯨꯝꯅ ꯁꯨꯝ ꯏꯗꯣꯝꯆꯥꯗꯒꯤ ꯄꯣꯠ ꯑꯝꯇ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕꯕꯣ ꯏꯗꯣꯝꯆꯥ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯒꯗꯕ ꯑꯃ ꯂꯩꯕ ꯊꯕꯛ ꯈꯔꯒꯤ ꯍꯥꯟꯅ ꯇꯥꯟꯅꯒꯗꯕ ꯈꯔꯁꯨ ꯂꯩꯕ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯕ ꯌꯥꯎꯒꯗꯕ ꯃꯗꯨꯗ ꯑꯩꯁꯨ ꯇꯥꯖꯣꯞ ꯆꯠꯄꯗꯣ ꯈꯨꯜꯁꯤꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯏꯗꯣꯝꯆꯥꯗꯒꯤ ꯉꯔꯥꯡ ꯏꯗꯣꯝꯆꯥꯅ ꯁꯦꯠꯈꯤꯕ ꯐꯅꯦꯛ ꯐꯤꯒꯦꯗꯣ ꯑꯃꯨꯛꯇ ꯋꯥꯏꯖꯔꯨꯒꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯅꯣꯡꯃ ꯈꯛꯇꯒꯤꯅꯤ ꯊꯕꯛꯇꯣ ꯍꯜꯂꯛꯂꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯑꯩꯁꯨ ꯏꯗꯣꯝꯆꯥꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦꯅ ꯍꯥꯏꯖꯕꯅꯤ ꯑꯃꯨꯛꯇ ꯋꯥꯏꯖꯔꯨꯒꯦꯀꯣ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤꯁꯨ ꯃꯕꯨꯛ ꯐꯕꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯅ ꯌꯥꯝ ꯂꯥꯏꯅ ꯃꯥꯒꯤ ꯐꯅꯦꯛꯇꯨ ꯃꯤꯍꯦꯟꯕꯤꯗ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯗꯣꯝꯆꯥꯒꯤ ꯐꯅꯦꯛꯁꯦ ꯂꯧꯔꯣ ꯁꯦꯠꯂꯨꯔꯣ ꯅꯪꯒꯤ ꯁꯦꯠꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯕꯨꯅꯦ ꯐꯖꯅ ꯂꯨꯅ ꯅꯥꯟꯅꯗꯤ ꯁꯤꯖꯤꯟꯅꯧꯀꯣ ꯅꯪꯒꯤ ꯈꯨꯔꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯪꯐꯩ ꯍꯜꯂꯛꯄꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯈꯨꯗꯣꯜ ꯍꯥꯏꯕꯕు ꯃꯗꯨꯈꯛ ꯃꯉꯥꯏꯔꯦ ꯑꯗꯨꯅꯅꯦ ꯅꯪ ꯅꯤꯡꯊꯤꯅ ꯁꯨꯍꯟꯗꯅ ꯑꯃꯨꯛ ꯊꯤꯜꯂꯛꯎꯀꯣ ꯐꯅꯦꯛꯁꯤ ꯌꯦꯡꯂꯒ ꯅꯪ ꯈꯨꯔꯥꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯅꯦ ꯏꯗꯣꯝꯆꯥꯅ ꯈꯜꯂꯤꯕꯅꯤ ꯃꯤꯍꯦꯟꯕꯤꯁꯨ ꯁꯥꯁꯤꯡꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯏꯗꯣꯝꯆꯥ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯑꯩꯅ ꯃꯇꯨꯅ ꯃꯇꯦꯛ ꯍꯜꯂꯣꯏ ꯏꯆꯥ ꯑꯄꯤꯛꯄ ꯁꯦꯟꯅꯕꯒꯨꯝ ꯑꯩꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅ ꯏꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯁꯠ ꯊꯤꯟꯖꯔꯛꯀꯦ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯥꯠ ꯄꯥꯠ ꯇꯧꯗꯨꯅ ꯐꯅꯦꯛ ꯑꯗꯨ ꯄꯨꯔꯛꯂꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯠꯂꯨꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯅꯔꯛꯂꯤ ꯑꯗꯨꯒꯨꯝꯕ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯨꯛꯄ ꯐꯟꯕꯗꯤ ꯃꯤꯍꯦꯟꯕꯤꯗ ꯍꯦꯜꯂꯛꯂꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯌꯥꯝꯅ ꯐꯖꯩ ꯀꯗꯥꯏꯗꯒꯤ ꯂꯩꯕꯅꯣ ꯃꯃꯜꯅ ꯀꯌꯥ ꯄꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯇꯅ ꯃꯥꯒ ꯊꯦꯡꯅꯔꯨꯕ ꯈꯨꯗꯤꯡꯗꯒꯤ ꯇꯥꯕ ꯐꯪꯈꯤ ꯃꯥꯁꯨ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯐꯟꯅ ꯄꯣꯡꯅ ꯃꯨꯛꯈꯥꯏꯔꯗꯨꯅ ꯐꯝꯃꯤ ꯊꯧꯔꯝꯗꯨꯒꯤ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯈꯤ ꯑꯁꯨꯝꯅ ꯈꯥꯛꯅ ꯂꯥꯎꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡꯂꯛꯇꯨꯗ ꯊꯨꯞꯐꯝꯁꯨ ꯂꯩꯇꯕꯅ ꯆꯦꯟꯗꯨꯅ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯆꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯅꯦꯛ ꯑꯗꯨ ꯆꯨꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯐꯤꯗꯨ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯈꯨꯗꯦꯡ ꯑꯃꯗ ꯐꯅꯦꯛ ꯑꯗꯨ ꯐꯖꯅ ꯂꯩꯔꯒ ꯁꯨꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯨꯕ ꯌꯥꯗꯕ ꯐꯤ ꯑꯣꯏꯕꯅ ꯊꯥꯡꯒꯠꯂꯛꯄꯗꯗꯤ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯆꯨ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯆꯥꯔꯥꯕ ꯐꯤꯕꯝꯗꯨꯗ ꯃꯁꯥꯒꯤ ꯃꯆꯨꯅꯒ ꯃꯥꯡꯈꯤꯕꯒ ꯑꯗꯨꯛ ꯐꯖꯔꯝ ꯐꯅꯦꯛ ꯑꯗꯨ ꯃꯄꯨꯟꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯋꯥꯌꯣꯡ ꯆꯥꯗ꯭ꯔꯕ ꯐꯅꯦꯛ ꯑꯗꯨ ꯁꯨꯕ ꯍꯩꯕ ꯃꯤ ꯑꯃꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯕꯁꯨ ꯐꯤꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯏꯀꯥꯏꯖꯔꯦ ꯑꯗꯨꯅ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡ
ꯌꯥꯝ ꯇꯨꯛꯊꯅ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯐꯅꯦꯛ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯂꯤ꯫ ꯐꯅꯦꯛ ꯑꯗꯨ ꯇꯞꯅ ꯆꯥꯎꯕꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯆꯥꯎꯕꯤ ꯐꯅꯦꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯤ ꯈꯥꯝꯕ ꯌꯥꯗ ꯇꯥꯔꯛꯂꯤ꯫ "ꯏꯕꯦꯝꯃ, ꯃꯤꯍꯦꯟꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯁꯤꯟꯅꯈꯤꯕꯔꯣ? ꯅꯪꯒꯤ ꯈꯨꯔꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯃꯁꯤꯃꯇ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯏꯆꯝ ꯆꯝꯕ ꯐꯤ ꯑꯃꯈꯨ ꯃꯥꯡꯍꯟꯗꯨꯅ ꯄꯤꯔꯛꯄ." ꯑꯁꯨꯝꯅ ꯐꯅꯦꯛ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯈꯨꯠ ꯅꯤꯛꯄ ꯃꯈꯩ ꯄꯦꯟꯗꯅ ꯄꯥꯝꯃꯨꯅ ꯀꯞꯆꯩ꯫ ꯃꯤꯍꯦꯟꯕꯤꯗꯤ ꯆꯥꯎꯕꯤꯒꯤ ꯃꯇꯧꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯇꯥꯅꯤꯡꯗꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯗꯣꯝꯆꯥ, ꯀꯞꯄꯗꯨ ꯌꯥꯔꯦ, ꯇꯣꯛꯂꯣ꯫ ꯐꯤ ꯁꯤꯕꯒꯤꯗꯃꯛ ꯑꯗꯨꯛ ꯀꯟꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯏꯗꯣꯝꯆꯥꯅ ꯐꯤꯁꯦ ꯁꯨꯕ ꯌꯥꯕ ꯐꯤ ꯅꯠꯇꯦ ꯍꯥꯏꯅ ꯐꯖꯅ ꯁꯤꯟꯅꯕꯤꯔꯝꯂꯕꯗꯤ ꯑꯩꯁꯨ ꯁꯨꯖꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯗꯣꯝꯆꯥꯅ ꯁꯤꯟꯅꯕꯤꯗꯗꯅ ꯁꯣꯏꯔꯤꯕꯅꯤ꯫ ꯃꯊꯪꯗꯤ ꯐꯖꯅ ꯍꯥꯏꯕꯤꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯁꯥꯗꯅ ꯆꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯄꯥꯛ ꯁꯟꯅ ꯖꯔ ꯖꯔ ꯁꯟꯗꯣꯛꯈꯤ꯫ ꯅꯨꯄꯤ ꯈꯔ ꯍꯦꯛ ꯄꯨꯟꯕꯒ ꯃꯤꯍꯦꯟꯕꯤꯒꯤ ꯐꯤ ꯋꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅ ꯋꯥꯏ ꯆꯥꯏꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯩ, "ꯅꯣꯏ ꯃꯤꯍꯦꯟꯕꯤꯒꯤ ꯄꯥꯎ ꯇꯥꯔꯕꯣ? ꯅꯣꯏ ꯃꯥ ꯎꯔꯗꯤ ꯅꯐꯤ ꯅꯔꯣꯜꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯅꯖꯧ, ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯕꯨ ꯇꯥꯈꯤꯕ ꯐꯤꯗꯨꯗꯤꯅꯦ ꯐꯖꯅ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯇꯥꯏ꯫ ꯂꯧꯔꯝꯗꯥꯏꯗꯗꯤ ꯂꯣꯏꯔꯦ ꯃꯆꯤꯟꯁꯦ ꯈꯣꯏꯍꯤ ꯇꯩꯕꯁꯤ ꯃꯉꯥꯏꯌꯦ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯗꯒ ꯅꯣꯏꯁꯨ ꯄꯪꯊꯔꯨꯔꯕ ꯗꯁꯥ ꯇꯥꯕ ꯌꯥꯎꯖꯅꯤ꯫ ꯃꯆꯤꯟꯗ ꯈꯣꯏꯍꯤ ꯇꯩꯔꯒ ꯊꯃꯣꯏꯗ ꯇꯤꯟꯈꯪ ꯄꯥꯟꯕ ꯃꯤ ꯍꯥꯏꯗꯣ ꯃꯈꯣꯏꯁꯤꯅꯤ." ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯋꯥꯋꯥ ꯂꯥꯎꯅꯔꯤ꯫ ꯃꯤꯍꯦꯟꯕꯤꯒꯤ ꯂꯝꯆꯠ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯗꯤ ꯃꯥꯒꯤ ꯈꯣꯏꯊꯨꯝꯂꯕ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯣ ꯆꯪꯗ꯭ꯔꯦ꯫ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯗ, "ꯑꯩ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯇꯣꯏꯅꯤ, ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯈꯔ ꯍꯩꯔꯛ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯒꯤ ꯐꯤꯁꯤꯗꯤ ꯆꯨꯈ꯭ꯔꯕꯗꯤ ꯁꯨꯕ ꯌꯥꯕ ꯐꯤ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯋꯥꯏꯍꯟꯗꯦ." ꯑꯁꯨꯝꯅ ꯈꯔ ꯍꯦꯛ ꯄꯤꯔꯛꯇ ꯇꯧꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯤꯍꯦꯟꯕꯤꯗꯤ ꯂꯦꯝꯅ ꯊꯥꯕꯤꯕ ꯅꯠꯇꯦ꯫ ꯄꯤꯔꯛꯇ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯍꯨꯟꯕ ꯉꯥꯡꯕ ꯇꯧꯕꯤꯗꯨꯅ ꯃꯤꯒꯤ ꯏꯀꯥꯏꯕ ꯄꯤꯕꯅꯆꯤꯡꯕ ꯇꯧꯕꯤ꯫ ꯃꯗꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯈꯔꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯧ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯏꯒꯦ ꯍꯥꯏꯕ ꯐꯤ ꯐꯨꯔꯤꯠꯁꯨ ꯁꯠꯄꯤꯈꯤ꯫ ꯃꯗꯨ ꯌꯥꯗꯕ ꯈꯔ ꯁꯥꯊꯤꯕ ꯃꯤꯒ ꯑꯣꯏꯔꯒꯅ ꯃꯁꯝ ꯐꯣꯏꯅꯕ ꯈꯠꯅꯕꯅꯆꯤꯡꯕ ꯇꯧꯏ꯫ ꯅꯣꯡꯃ ꯃꯤꯍꯦꯟꯕꯤꯅ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤꯕ ꯃꯆꯦ ꯆꯤꯡꯂꯦꯝꯕꯤꯒ ꯊꯦꯡꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯏꯜꯂꯛꯂꯤꯕ ꯐꯤ ꯑꯗꯨꯗ ꯃꯤꯍꯦꯟꯕꯤꯒꯤ ꯃꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯍꯦꯟꯕꯤ ꯐꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯍꯦꯟꯕꯤꯅ ꯃꯤꯇꯥꯈꯤꯕ ꯄꯣꯠꯇꯨꯗꯤ ꯃꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯃꯗꯨꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ "ꯏꯆꯦ ꯆꯤꯡꯂꯦꯝꯕꯤ, ꯏꯆꯦꯗꯤ ꯃꯤꯡꯒ ꯁꯛꯀ ꯅꯇꯧꯒ ꯆꯨꯅꯈ꯭ꯔꯕ ꯅꯁꯛ ꯐꯪꯉꯦ, ꯂꯝꯕꯥ ꯂꯩꯇ ꯐꯖꯩꯗꯣ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ ꯒꯨꯟ ꯂꯣꯏꯅ ꯏꯆꯦꯗ ꯌꯥꯎꯏꯗꯣ꯫ ꯑꯩꯈꯣꯏꯗꯩꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ, ꯑꯁꯨꯛ ꯐꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯦꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯂꯤꯕ꯫ ꯄꯨꯟꯁꯤ ꯁꯥꯡꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯃꯤꯟꯅꯈꯣ ꯏꯆꯦ, ꯅꯅꯥꯎꯅ ꯅꯅꯥꯎ ꯑꯣꯏꯔꯁꯨ ꯕꯣꯔ ꯄꯤꯔꯕꯅꯤ." ꯆꯤꯡꯂꯦꯝꯕꯤ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯤꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯣꯛꯆꯔꯤ꯫ "ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ, ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯔꯣ?" "ꯍꯣꯏ ꯏꯆꯦ, ꯀꯣꯏꯔꯛꯂꯤꯅꯦ꯫ ꯑꯗꯣ ꯏꯆꯦꯒꯤ ꯉꯔꯥꯡ ꯏꯟꯈꯤꯕ ꯐꯤꯗꯣ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ, ꯏꯆꯟꯅꯨꯄꯤꯒꯤꯅꯤ꯫ ꯑꯩꯅ ꯏꯟꯕ ꯐꯥꯎꯕ ꯄꯤꯅꯤꯡꯗ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯃꯤꯗ ꯑꯃꯨꯛ ꯋꯥꯏꯍꯜꯂꯨꯔꯗꯤ ꯑꯩꯁꯨ ꯂꯨ ꯀꯣꯛꯀꯦ ꯍꯥꯏꯔꯅꯤ꯫ ꯃꯗꯨꯗꯤ ꯅꯪ ꯍꯥꯏꯔꯅꯤ." ꯃꯤꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯔꯝꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯁꯥ ꯂꯥꯡꯂꯝꯕꯗꯒꯤ ꯅꯣꯡ ꯈꯪꯃꯪ ꯃꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯤꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯟꯈꯤ꯫ ꯌꯥꯝ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯁꯨ ꯏꯆꯦꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯁꯥꯒꯩ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤꯕꯅꯤ, ꯍꯤꯡꯃꯤꯟꯅꯩ, ꯊꯛꯃꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯑꯗꯨ ꯀꯣꯏꯗꯗꯅ ꯏꯆꯦꯒꯤ ꯑꯔꯩꯕ ꯄꯣꯠꯁꯨ ꯁꯤꯖꯤꯟꯅꯅꯤ, ꯑꯩꯒꯤꯁꯨ ꯁꯤꯖꯤꯟꯅꯍꯟꯒꯅꯤ ꯈꯟꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯏꯆꯦꯗꯤ ꯅꯕꯨꯛꯆꯤꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤꯅ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯒꯤꯁꯨ ꯍꯦꯟꯕꯤꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯩꯕ ꯐꯥꯎꯕ ꯉꯥꯛꯇꯪ ꯐꯥꯎ ꯄꯤꯅꯤꯡꯗꯕ, ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯕ, ꯅꯄꯣꯠ ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯄ, ꯐꯩ, ꯑꯗꯨꯕꯨꯗꯤ ꯂꯥꯏ ꯂꯩꯔꯤꯗꯅ ꯏꯆꯦꯒꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯃꯗꯨꯗ ꯈꯪꯅꯤ." ꯑꯗꯨ ꯀꯟꯅ ꯃꯤꯍꯦꯟꯕꯤꯅ ꯉꯥꯡꯁꯛꯂꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯤ ꯈꯠꯅꯕ, ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯍꯩꯖꯗꯕ, ꯇꯟꯖꯕ ꯑꯣꯏꯕꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯇꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯦꯟꯕꯤ ꯁꯥꯎꯅ ꯉꯥꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯃꯨꯛꯅ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏꯒꯤ ꯅꯤꯡꯊꯤꯕꯤ ꯀꯧꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤ ꯈꯥꯎ ꯐꯖꯕ ꯑꯃ ꯂꯩꯕꯗꯨ ꯋꯥꯏꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯇꯕꯗꯒꯤ ꯃꯤꯍꯦꯟꯕꯤ ꯂꯩꯀꯥꯏꯗ ꯅꯤꯡꯊꯤꯕꯤꯒꯤ ꯏꯃꯨꯡꯕꯨ ꯌꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯍꯦꯟꯕꯤ ꯃꯌꯥꯝ ꯄꯨꯟꯕ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯔꯛꯏ, "ꯃꯌꯥꯝ, ꯅꯣꯏꯕꯨ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯕ꯭ꯔꯣ? ꯇꯥꯗꯦ, ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯔꯛꯎꯅꯦ? ꯅꯤꯡꯊꯤꯕꯤꯁꯦ ꯃꯄꯣꯠꯁꯨ ꯂꯤꯛꯇ꯭ꯔꯣ, ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯠꯇꯕꯅꯤ,
ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯑꯗꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯆꯥꯁꯤꯡꯗꯨ ꯐꯪꯉꯦ ꯃꯤ ꯎꯁꯤꯠꯇꯕꯅ ꯃꯆꯤꯟ ꯊꯤꯕ ꯋꯥꯅ ꯉꯥꯡꯉꯤꯕ ꯃꯃꯥꯅꯦ ꯇꯧꯔꯤꯗꯨꯅ ꯃꯆꯥꯁꯤꯡꯗꯣ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯀꯔꯤꯝꯇ ꯊꯝꯕꯤꯗ ꯃꯥꯜꯂꯤ ꯃꯣꯠꯂꯤꯕ ꯑꯩꯗꯤ ꯃꯣꯏ ꯎꯕꯗꯅꯦ ꯇꯟꯕ ꯌꯥꯎ ꯑꯁꯨꯝꯅ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡꯁꯛꯄꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯤꯕꯤꯗ ꯇꯝꯂꯨꯗꯅ ꯅꯤꯡꯊꯤꯕꯤ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯤꯍꯦꯟꯕꯤꯒ ꯋꯥꯐꯪꯅꯗꯨꯅ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯈꯩ ꯃꯁꯝ ꯐꯣꯏꯗꯠꯅꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯅꯩ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯊꯤꯕ ꯍꯦꯜꯂꯛꯏ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯉꯥꯟꯊꯣꯏ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯁꯤꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯎꯕꯗ ꯍꯩꯃꯥ ꯉꯥꯟꯊꯣꯏ ꯅꯁꯛ ꯐꯖꯔꯤꯕ ꯂꯩꯁꯥꯕꯤ ꯐꯥꯔꯤꯗꯅ ꯏꯆꯥꯗꯤ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯏꯃꯥꯆꯧꯕꯤ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯊꯣꯔꯛꯄꯅꯤ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯅꯊꯟꯇꯗꯤ ꯃꯥꯟꯗꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯆꯠꯀꯗꯕꯅꯤ ꯁꯣꯏꯗ ꯃꯥ ꯊꯣꯔꯛꯄ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ ꯃꯤꯍꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯉꯛꯀꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯂꯤꯛꯁꯤ ꯐꯖꯩꯅꯦ ꯁꯟ ꯀꯌꯥꯒꯤꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯑꯩꯒꯤꯅꯦꯅ ꯄꯤꯕꯤꯔꯝꯕꯅꯤ ꯅꯣꯏ ꯅꯕꯣꯛꯇꯣ ꯄꯥꯝꯃꯨꯏꯍꯦ ꯃꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯂꯤꯛꯁꯦ ꯃꯥꯆꯧꯕꯤ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯑꯃ ꯍꯣꯔꯦꯟ ꯆꯠꯇꯧꯕ ꯃꯗꯨꯗ ꯑꯃꯨꯛꯇ ꯁꯤꯔꯨꯒꯦ ꯏꯃꯥꯆꯧꯕꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯩꯒ ꯁꯨꯛꯊꯥ ꯊꯥꯅꯗꯕ ꯂꯤꯛꯅꯤ ꯑꯕꯣꯛꯅꯦꯅ ꯈꯟꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯆꯧꯕꯤ ꯁꯥꯎꯅꯨ ꯃꯗꯨ ꯈꯌꯥ ꯅꯥꯇꯩ ꯆꯥꯗꯧ ꯃꯥꯟꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯨ ꯊꯣꯔꯛꯂꯦ ꯇꯥꯟ ꯆꯥꯔꯦ ꯂꯩꯊꯣꯛꯍꯧꯔꯒꯦ ꯈꯟꯅ ꯏꯃꯥꯟꯅꯕꯤꯁꯨ ꯊꯣꯔꯛꯂꯦ ꯃꯥꯆꯧꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯂꯣꯏꯔꯦ ꯃꯤꯍꯦꯟꯕꯤꯗꯤ ꯃꯩ ꯍꯧꯈ꯭ꯔꯦ ꯑꯁ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯀꯠꯆꯩꯗ ꯉꯁꯤꯗꯤ ꯑꯉꯥꯡꯅ ꯃꯤꯍꯦꯟꯕꯤ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯦ ꯑꯁꯨꯝꯅ ꯄ꯭ꯔꯞ ꯉꯥꯟꯊꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯆꯥꯗ ꯏꯆꯦ ꯑꯩ ꯏꯆꯦꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯗꯧꯔꯦ ꯃꯤꯍꯦꯟꯕꯤ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤꯒ ꯀꯣꯏꯅꯔꯤ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯦ ꯏꯆꯦ ꯑꯩꯒꯤ ꯊꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯗꯣꯔꯕꯤꯅꯤꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯗꯣ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤ ꯅꯨꯄꯥꯗꯨ ꯑꯩꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯃꯆꯥ 3 ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯏꯆꯦꯈꯣꯏ ꯀꯩꯝꯇ ꯈꯪꯕꯤꯗꯕ꯭ꯔꯣ ꯑꯉꯥꯡꯁꯤꯕꯨ ꯁꯨꯝ ꯅꯨꯄꯥꯗꯨꯒ ꯊꯥꯗꯣꯛꯄꯤꯔꯤꯕꯗꯨꯕꯣ ꯍꯔꯦ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯃꯤꯍꯦꯟꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯦꯡꯉꯤꯀꯣ ꯏꯆꯦ ꯑꯩ ꯏꯃꯤꯠꯃꯛꯅ ꯍꯧꯖꯤꯛꯇ ꯎꯍꯧꯔꯕꯅꯤ ꯏꯆꯦꯈꯣꯏ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯍꯥꯏꯕꯤꯔꯛꯄ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯔꯝꯃꯣꯏꯗ꯭ꯔꯗꯣ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯃꯥ ꯅꯪꯒꯟꯗꯣ ꯁꯥꯍꯟꯒꯦꯕ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗꯕ ꯑꯗꯨꯅꯤ ꯏꯆꯦ ꯃꯇꯝ ꯆꯥꯔꯤꯉꯩ ꯋꯥꯔꯛꯍꯧꯒꯗꯧꯕꯅꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯌꯨꯝꯗꯨ ꯃꯩ ꯊꯥꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯉꯥꯡꯅ ꯌꯥꯝ ꯍꯩꯁꯤꯡꯂꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯒ ꯃꯨꯛꯅꯕ ꯁꯥꯔꯗꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯤꯗꯤꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯏ ꯑꯁꯣꯝꯗꯅ ꯉꯥꯟꯊꯣꯏꯗꯨ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯅ ꯀꯧꯁꯤꯜꯂꯒ ꯀꯔꯤꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯀꯣꯏꯕ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯅꯪꯅ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟ ꯑꯃꯠꯇ ꯍꯪꯗꯕ ꯃꯈꯩ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯐꯖꯅ ꯇꯣꯠꯂꯤ ꯀꯣꯟꯅ ꯐꯨꯊꯔꯨꯔꯒ ꯑꯆꯨꯝꯕ ꯈꯪꯂꯛꯄꯗꯗꯤ ꯃꯤꯍꯦꯟꯕꯤ ꯃꯅꯥꯛꯇ ꯏꯕꯦꯝꯆꯥ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯍꯩ ꯃꯤꯍꯦꯟꯕꯤ ꯑꯐꯥꯎꯕꯤ ꯂꯥꯎ ꯁꯤꯗ ꯊꯣꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯗ ꯃꯔꯥꯜ ꯁꯤꯔꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯤꯍꯦꯟꯕꯤꯗꯤ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯈꯟꯊꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯗ ꯊꯩꯗꯣꯛꯈ꯭ꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯅꯆꯥ ꯃꯕꯨꯛ ꯐꯠꯇꯕꯤ ꯄꯣꯛꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯕꯤꯅꯨ ꯃꯥꯒꯤ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦ ꯍꯥꯏꯕꯕꯨ ꯄꯤꯔꯝꯗꯗꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯠꯈꯤꯅꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯇꯥꯏ ꯍꯩꯃ ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯒꯦ ꯌꯥꯗ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯄꯨ ꯀꯅꯥꯅ ꯇꯧꯅꯒꯦꯅꯦꯍꯦ ꯏꯆꯦꯅ ꯑꯗꯨꯝ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯃꯤꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯅꯆꯥꯒꯤ ꯃꯆꯤꯟ ꯍꯪꯗꯈꯩ ꯌꯩꯊꯕꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯅꯗꯤ ꯅꯆꯥ ꯑꯗꯨꯝ ꯆꯩ ꯆꯥꯖꯕ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯕꯤꯔꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯐꯩ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯌꯥꯔꯅꯤ ꯏꯆꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯆꯥ ꯃꯤꯉꯝꯕꯤ ꯉꯥꯛꯇ ꯄꯣꯛꯁꯤꯜꯂꯒ ꯅꯆꯥꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯐꯩ ꯅꯪ ꯈꯪꯅꯤꯡꯗꯅ ꯅꯪ ꯑꯁꯨꯝꯅ ꯁꯤꯟꯗꯨꯅ ꯏꯕꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯤꯍꯦꯟꯕꯤꯒ ꯃꯨꯛꯅꯗꯅ ꯄꯣꯠ ꯄꯤꯗꯕꯗꯒꯤ ꯄꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯄꯤꯗꯕꯅ ꯍꯦꯟꯅ ꯗꯁꯥ ꯇꯥꯕ ꯍꯦꯟꯕꯅꯤ ꯍꯥꯏꯅꯔꯤ ꯄꯣꯠ ꯄꯤꯔꯤ ꯅꯄꯣꯠꯇꯨ ꯃꯥꯡꯉꯤ ꯄꯤꯗ꯭ꯔꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯤꯡꯆꯠ ꯃꯥꯡꯂꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤꯕ ꯃꯤꯍꯦꯟꯕꯤꯒꯤ ꯂꯥꯟꯁꯤ ꯃꯥꯒ ꯊꯦꯡꯅꯕꯁꯤ ꯅꯃꯥꯡꯗꯁꯨ ꯂꯥꯡ ꯅꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨꯅꯤ ꯃꯤꯍꯦꯟꯕꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯀꯥꯏꯅꯔꯛꯂꯤꯕ ꯃꯔꯤ ꯃꯤꯅ ꯃꯥꯕꯨ ꯐꯠꯇꯅ ꯉꯥꯡꯅꯕꯤꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ
ꯃꯊꯪꯅ ꯀꯅꯥꯒꯤ ꯐꯤ ꯐꯖꯕ ꯋꯥꯏꯕ ꯌꯥꯕ, ꯀꯅꯥꯒꯤ ꯀꯔꯤ ꯐꯖꯕ ꯋꯥꯏꯕ ꯌꯥꯕ ꯄꯣꯠ ꯂꯩꯔꯤꯕ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯗꯅꯤ꯫ ꯀꯨꯏꯔꯒ ꯂꯥꯏ ꯌꯥꯎꯕ ꯍꯥꯏꯕꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯩ ꯍꯥꯏꯕꯗꯨꯃꯥꯏꯅ ꯃꯤꯍꯦꯟꯕꯤꯒꯤꯁꯨ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯃꯤꯍꯦꯟꯕꯤꯒꯤ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯅ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯊꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯋꯥ ꯁꯨꯛꯂꯧ ꯂꯧꯕꯤꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯗꯨꯅꯗ ꯇꯣꯛꯏ꯫ ꯑꯗꯨꯅ ꯌꯥꯏꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯔꯣꯏ ꯍꯟꯅ ꯍꯥꯏꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯤꯍꯦꯟꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯂꯟꯄꯨꯕꯤ ꯃꯁꯥ ꯅꯥꯟꯅ ꯀꯦꯅ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯔꯛꯄꯗꯨ ꯃꯤꯍꯦꯟꯕꯤꯅ ꯎꯔꯦ꯫ ꯂꯟꯄꯨꯕꯤꯅ ꯂꯤꯠꯂꯤꯕ ꯐꯖꯈ꯭ꯔꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨ ꯎꯕꯗ ꯃꯤꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯈ꯭ꯔꯦ꯫ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯂꯟꯄꯨꯕꯤꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯌꯦꯡꯍꯧꯏ꯫ ꯃꯊꯪꯒꯤ ꯃꯤꯍꯦꯟꯕꯤꯒꯤ ꯄꯥꯟꯗꯝ ꯐꯨꯔꯤꯠꯇꯨꯅ ꯑꯣꯏꯈ꯭ꯔꯦ꯫ ꯂꯟꯄꯨꯕꯤ ꯂꯩꯀꯥꯏꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯏꯕꯤ ꯑꯣꯏꯔꯒ ꯃꯄꯥꯟꯗꯧꯅ ꯀꯥꯏꯅꯈꯤꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯏꯕꯦꯂꯩꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟꯅꯤ꯫ ꯏꯕꯦꯂꯩꯒꯤ ꯏꯃꯨꯡ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯟꯖꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯀꯥꯏꯒ ꯀꯌꯥ ꯇꯣꯔꯛ ꯈꯣꯟꯗꯥꯅꯗꯦ꯫ ꯃꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ꯫ ꯃꯄꯣꯠ ꯌꯥꯝꯅ ꯀꯨꯞꯄꯤ, ꯃꯤꯅ ꯃꯃꯥ ꯃꯆꯥꯇꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯉꯝꯗꯦ꯫ ꯏꯕꯦꯂꯩ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯅꯨꯄꯥ ꯃꯔꯥꯏ ꯉꯝꯕ ꯅꯨꯄꯤꯅꯤ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯃꯤꯍꯦꯟꯕꯤ ꯂꯟꯄꯨꯕꯤ ꯍꯜꯂꯛꯂꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯐꯨꯔꯤꯠ ꯋꯥꯏꯕ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯃꯥ ꯃꯆꯥꯅꯤ, ꯑꯗꯨꯅ ꯄꯤꯕꯤꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯃꯤꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯅꯤ, ꯑꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯋꯥꯏꯒꯦ ꯍꯥꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯕꯗ, "ꯍꯩ ꯂꯟꯄꯨꯕꯤ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯠ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯅꯝ ꯀꯜꯂꯤ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯣꯝꯆꯥ, ꯃꯣꯠꯂꯦꯅ ꯁꯨꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯨ ꯃꯔꯥꯡ ꯀꯥꯏꯖꯗꯕꯅꯤꯅ ꯁꯤꯃꯇꯪ ꯇꯔꯛ ꯂꯤꯠꯆꯕꯅꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯂꯤꯠꯄꯁꯨ ꯑꯉꯥꯡ ꯂꯩꯁꯥꯕꯤꯒꯤ ꯐꯨꯔꯤꯠꯅꯤꯅ ꯏꯟꯗꯣꯝꯆꯥꯗꯁꯨ ꯄꯛꯆꯔꯣꯏ ꯇꯧꯕꯅꯤ." ꯑꯁꯨꯝꯅ ꯁꯨꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯁꯨꯗꯨꯅ ꯃꯆꯨꯝ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯐꯧꯔꯤꯕ ꯐꯨꯔꯤꯠꯇꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯤꯍꯦꯟꯕꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯆꯥꯟꯅꯗꯨꯅ ꯃꯤꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯦ꯫ ꯁꯥꯎꯅꯤꯡꯅ ꯈꯣꯟ ꯀꯜꯂꯞꯅ, "ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯅꯦꯀꯣ! ꯃꯤꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯈꯪꯂꯐꯥꯎ ꯅꯝꯗꯨꯅ ꯄꯨꯕ ꯉꯝꯃꯤꯅꯦ꯫ ꯍꯦ ꯂꯥꯎ, ꯄꯨꯕ ꯌꯥꯔꯣꯏ, ꯐꯨꯔꯤꯠꯇꯨ ꯄꯤꯔꯝꯃꯨ ꯂꯥꯎ꯫ ꯅꯪꯅ ꯋꯥꯏꯈ꯭ꯔꯕꯗꯤ ꯐꯖꯅ ꯍꯜꯂꯛꯀꯗꯕ ꯐꯨꯔꯤꯠꯇꯤ ꯑꯣꯏꯔꯔꯣꯏ꯫ ꯄꯤꯔꯝꯃꯨ, ꯄꯨꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯉꯝꯃꯤ ꯄꯨꯔꯅꯤ, ꯅꯪꯅ ꯉꯝꯃꯤ ꯂꯧꯖꯍꯧ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ, ꯐꯨꯔꯤꯠꯁꯦ ꯃꯨꯟꯒꯦꯗ ꯍꯩ." ꯑꯁꯨꯝꯅ ꯃꯤꯍꯦꯟꯕꯤꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯨꯟꯅꯔꯛꯄꯗ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯃꯤꯍꯦꯟꯕꯤꯗꯤ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯑꯁ, ꯁꯤꯅ ꯑꯗꯨꯝ ꯐꯔꯦꯅꯦ, ꯌꯥꯝ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯥꯡꯖꯔꯦ꯫ ꯐꯔꯦ, ꯁꯤꯁꯦ ꯇꯪꯈꯥꯏ ꯐꯣꯠꯂꯒ ꯅꯣꯏꯒꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯍꯧꯔꯣ ꯇꯨ" ꯍꯥꯏꯅ ꯂꯟꯄꯨꯕꯤꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯟꯄꯨꯕꯤꯗꯤ ꯃꯗꯨ ꯎꯕꯗ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯍꯧꯏ꯫ ꯃꯃꯥ ꯏꯕꯦꯂꯩꯅ ꯁꯥꯎꯅ ꯁꯥꯞ ꯁꯣꯟꯗꯨꯅ ꯃꯤꯍꯦꯟꯕꯤꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ ꯃꯤꯍꯦꯟꯕꯤ ꯍꯥꯏꯕꯤ, ꯃꯍꯥ ꯇꯝꯅ ꯂꯥꯏ ꯃꯥꯟꯕꯤ, ꯅꯪꯁꯨ ꯐꯨꯔꯤꯠꯁꯤꯅꯅꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯇꯪꯈꯥꯏ ꯇꯥꯕꯒꯨꯝ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗꯣ ꯂꯧꯈꯠꯄ ꯌꯥꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯤꯗꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯪꯅ ꯉꯥꯡꯖꯕ ꯁꯥꯏꯗꯨꯗꯤ ꯏꯊꯨꯟꯒꯨꯝꯕꯅꯦ ꯍꯥꯏꯕꯒꯨꯝ ꯒꯝ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯤꯍꯦꯟꯕꯤ ꯃꯊꯟꯇ murum ꯁꯣꯟꯕꯤ ꯑꯃꯨꯛ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯀꯞꯄ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯤꯟꯗꯅ ꯃꯊꯟꯇ, ꯑꯩ ꯐꯤ ꯐꯖꯕ ꯋꯥꯏꯒꯅꯤ, ꯑꯩ ꯐꯤ ꯋꯥꯏꯔꯨꯗꯣꯏꯅꯤ, ꯑꯩ ꯐꯤ ꯋꯥꯏꯒꯅꯤ꯫ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤ ꯉꯝꯇ ꯁꯦꯠꯄ ꯑꯩꯒꯤꯗꯤ ꯂꯩꯇꯕ꯫ ꯋꯥꯏꯒꯅꯤ, ꯑꯩ ꯃꯤꯒꯤ ꯐꯤ ꯋꯥꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯝꯊꯗꯨꯅ ꯅꯣꯝꯂꯒ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯣꯟꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯪꯅꯕ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯐꯤ ꯋꯥꯏꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯤꯍꯦꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗꯕꯅꯤꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯨꯔꯦ, ꯐꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯤꯍꯦꯟꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯎꯕꯗ ꯃꯥꯒ ꯈꯠꯅꯈꯤꯕ, ꯉꯥꯡꯅ ꯆꯩꯅꯈꯤꯕꯁꯤꯡꯗꯨ ꯃꯥꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ, ꯐꯜꯅꯤ ꯐꯪꯂꯤꯕꯁꯤ ꯄꯦꯜꯂꯤꯗ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧꯁꯤ ꯎꯕꯗ ꯂꯟꯄꯨꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗ, "ꯏꯃꯥ, ꯏꯟꯗꯣꯝꯆꯥ ꯃꯤꯍꯦꯟꯕꯤꯁꯦ ꯑꯩꯅ ꯐꯨꯔꯤꯠ ꯋꯥꯏꯕ ꯄꯤꯔꯝꯂꯕꯗꯤ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ?" "ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ, ꯃꯥꯅ ꯐꯠꯂꯨꯗꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯅꯠꯇꯦꯀꯣ, ꯑꯗꯨꯝꯅ ꯈꯟꯒꯅꯨ." ꯃꯃꯥꯅ ꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯕꯁꯨ ꯃꯤꯍꯦꯟꯕꯤꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯉꯩ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯂꯩꯒꯤ ꯑꯀꯟꯕ ꯋꯥꯍꯩꯗꯨꯒꯤ ꯃꯌꯥꯛꯁꯨ ꯃꯤꯍꯦꯟꯕꯤꯅ ꯉꯥꯎꯕꯗ ꯌꯥꯎꯔꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯅ ꯂꯟꯄꯨꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯤꯍꯦꯟꯕꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯋꯥꯈꯜ ꯆꯣꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗꯒꯤ ꯋꯥꯏꯔꯨꯔꯤꯕ ꯄꯣꯠꯇꯨ ꯈꯛꯇ ꯅꯠꯇꯦ, ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯗꯨꯒꯤ ꯊꯥꯖꯕꯗꯨꯁꯨꯅꯤ ꯄꯨꯔꯛꯂꯤꯕ, ꯑꯗꯨꯗ ꯌꯥꯎꯔꯤꯕ
ꯏꯁꯥꯒꯤ ꯏꯄꯣꯠ ꯂꯩꯅ ꯂꯩꯅ ꯂꯝꯒꯤ ꯁꯟ ꯑꯃ ꯁꯤ ꯁꯥꯡꯉꯤ ꯍꯥꯏꯅ ꯇꯧꯍꯩ ꯐꯗꯦ ꯍꯥꯏꯕꯁꯤꯅꯤ꯫